ꯃꯌꯥꯝꯗ ꯀ꯭ꯔꯥꯎꯗ ꯂꯦꯟꯗꯤꯡ ꯑꯣꯟ ꯌꯨꯒꯤ 15ꯁꯨꯕ ꯁꯔꯨꯛ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤꯑꯣꯗꯦꯅ ꯍꯦꯟꯅ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯅ ꯈꯪꯕꯤꯔꯛꯂꯅꯤ ꯃꯗꯨꯗꯤ ꯒꯨꯁꯤꯡꯖꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯊꯥ ꯁꯥꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯃꯁꯨꯡ ꯆꯪꯂꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯤꯁꯇꯔ ꯆꯤꯌꯣꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯤꯁꯇꯔ ꯆꯤꯌꯣꯟ ꯑꯁꯤ ꯁꯤꯔꯤꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯒꯨꯁꯤꯡꯖꯨꯁꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯄꯨꯔꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯁꯤꯔꯤꯒꯤ ꯃꯥꯌꯣꯛꯇ ꯁꯤꯖꯤꯟꯅꯗꯣꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯝ ꯅꯥꯀꯟꯗꯅ ꯒꯨꯁꯤꯡꯖꯨꯕꯨ ꯃꯤꯁꯇꯔ ꯆꯤꯌꯣꯟꯅ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯒꯨꯁꯤꯡꯖꯨꯁꯨ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕꯁꯤ ꯅꯪ ꯊꯕꯛ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯈꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈꯤꯕ ꯑꯗꯨ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯀꯦꯞꯇꯦꯟ ꯔꯨꯏ ꯑꯃꯁꯨꯡ ꯁꯨꯖꯨꯜ ꯒꯦꯡ ꯃꯈꯣꯏꯅꯤ ꯎꯅꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯒꯤ ꯁꯤꯟ ꯑꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯗꯨꯒꯤꯗꯤ ꯏꯃꯦꯜ ꯑꯗꯨꯗ ꯃꯤꯂꯤꯇꯔꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯩꯅ ꯗꯥꯏꯔꯦꯛꯇꯔ ꯔꯨꯏꯗ ꯂꯣꯏꯅ ꯇꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯕꯨ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯦꯞꯇꯦꯟ ꯔꯤ ꯑꯁꯤ ꯃꯍꯥꯛꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯌꯨꯟ ꯁꯦꯔꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯅꯕꯒꯤ ꯑꯣꯄꯔꯦꯁꯟ ꯑꯃ ꯊꯥꯈꯤꯕꯅꯤ ꯑꯗꯨꯒ ꯗꯥꯏꯔꯦꯛꯇꯔ ꯔꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯍꯜꯂꯛꯂꯅꯤ ꯍꯥꯏꯗꯨꯅ ꯒꯦꯔꯦꯟꯇꯤ ꯂꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯁꯤ ꯃꯐꯝ ꯑꯗꯨꯗ ꯌꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯀꯦꯞꯇꯦꯟ ꯔꯤꯁꯤ ꯍꯥꯠꯄ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄꯒꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯦꯞꯇꯣꯞ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯦꯞꯇꯦꯟ ꯔꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯀꯦꯞꯇꯦꯟ ꯔꯤ ꯆꯪꯂꯛꯇꯨꯅ ꯆꯨꯖꯨꯜ ꯒꯦꯡꯕꯨ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯐꯣꯔꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯂꯥꯏ ꯀꯞꯁꯤꯜꯂꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯊꯥꯗꯧ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤ ꯌꯥꯗꯨꯅ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯕ ꯌꯥ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯐꯪꯒꯗꯕ ꯗꯟꯗꯤꯁꯤꯡ ꯑꯗꯣ ꯇꯥꯅ ꯐꯪꯍꯟꯕ ꯌꯥꯒꯅꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯈꯨꯠꯂꯥꯏ ꯊꯥꯗꯧ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯆꯨꯜ ꯒꯦꯡꯁꯨ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨ ꯊꯥꯗꯩ ꯁꯨꯆꯨꯜ ꯒꯦꯡꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯄꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯑꯁꯤ ꯗꯥꯎ ꯌꯥꯝꯅ ꯌꯥꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯪꯒꯣꯜ ꯑꯁꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯅꯪ ꯂꯣꯏꯅ ꯐꯪꯗꯨꯅ ꯄꯣꯛꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯗꯥꯎ ꯌꯥꯕ ꯑꯃꯁꯨꯡ ꯃꯪꯒꯣꯜ ꯑꯁꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯂꯩꯔꯦꯗꯅ ꯑꯗꯨꯒ ꯅꯪꯒꯤ ꯈꯨꯠꯂꯥꯏ ꯊꯥꯗꯧ ꯃꯔꯝꯗꯤ ꯅꯪꯒꯨꯝꯕ ꯅꯨꯄꯥ ꯃꯆꯥ ꯀꯩꯁꯨ ꯂꯩꯇꯕ ꯑꯃꯅ ꯑꯩꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯀꯥꯁꯤꯗꯤ ꯑꯣꯏꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯗꯨꯒꯤꯗꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯐꯣꯔꯁꯀꯤ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯥꯏ ꯄꯣꯖꯤꯁꯟ ꯁꯦꯝꯂꯗꯨꯅ ꯃꯈꯣꯏꯗ ꯅꯣꯡꯃꯩ ꯑꯦꯝ ꯇꯝꯗꯨꯅ ꯂꯩꯔꯤ ꯁꯣꯝ ꯅꯥꯀꯟꯗ ꯆꯨꯆꯨꯜ ꯒꯦꯡꯗꯤ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯂꯩꯕꯅꯤꯅ ꯃꯈꯣꯏꯅ ꯆꯨꯆꯨꯜ ꯒꯦꯡꯗꯗꯤ ꯑꯦꯝ ꯇꯝꯃꯝꯗꯦ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯔꯤꯗ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯊꯥꯗꯧ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯍꯦꯛ ꯀꯥꯞꯄ ꯃꯇꯝꯗ ꯅꯈꯣꯏ ꯂꯣꯏꯅ ꯁꯤꯒꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯨꯆꯨꯜ ꯒꯦꯡꯁꯨ ꯃꯐꯝ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯑꯣꯟꯁꯤꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯆꯨꯆꯨꯜ ꯒꯦꯡꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯄ ꯇꯥꯔꯒꯗꯤ ꯅꯪꯁꯨ ꯍꯤꯡꯂꯣꯏ ꯍꯥꯏꯕꯁꯤ ꯅꯪ ꯅꯁꯥꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯆꯨꯝꯃꯤꯅꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯅ ꯄꯣꯛꯂꯛꯄ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯣꯠꯄ ꯖꯒꯥ ꯑꯁꯤꯗ ꯀꯩꯁꯨ ꯁꯤꯅꯤꯡꯉꯝꯃꯣꯏꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯆꯨꯆꯨꯜ ꯒꯦꯡꯅ ꯐꯠ ꯂꯥꯎꯅ ꯃꯍꯥꯛ ꯅꯣꯡꯃꯩ ꯂꯧꯊꯣꯛꯂꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯀꯥꯞꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯠ ꯂꯥꯎꯅ ꯆꯣꯡꯊꯣꯛꯇꯨꯅ ꯃꯈꯥꯔꯣꯝꯗ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯆꯨꯆꯨꯜ ꯒꯦꯡꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯗꯨꯅ ꯃꯍꯥꯛ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯗꯨꯗꯒꯤ ꯊꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯆꯨꯆꯨꯜ ꯒꯦꯡꯕꯨ ꯃꯈꯣꯏꯅ ꯙꯔꯞ ꯁꯥꯒꯤ ꯀꯥꯞꯊꯠꯂꯗꯨꯅ ꯍꯥꯠꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯗ ꯆꯨꯆꯨꯜ ꯒꯦꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯆꯠꯄ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯑꯩꯅ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯏꯕꯤꯗꯦꯟꯁ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯥꯈ꯭ꯔꯕꯅꯤ ꯅꯪꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤ ꯅꯪ ꯑꯃꯁꯨꯡ ꯑꯃ ꯅꯨꯄꯤ ꯍꯨꯏ ꯑꯗꯣ ꯑꯗꯨꯗꯨꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯅ ꯂꯣꯏꯅ ꯊꯥꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯗꯣ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯈ꯭ꯔꯅꯤ ꯑꯗꯨꯒ ꯅꯪꯅ ꯈꯪꯗꯕ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯒꯤ ꯅꯄꯥꯅ ꯅꯪꯒꯤ ꯅꯌꯥꯝꯕ ꯁꯤꯕꯗꯨꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤ ꯃꯅꯨꯡ ꯍꯨꯠꯅ ꯇꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ꯭ꯔꯥ ꯃꯍꯥꯛꯁꯨ ꯈꯪꯉꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯪꯉꯛꯄ ꯇꯥꯔꯒꯗꯤ ꯃꯤ ꯀꯌꯥꯃꯔꯨꯝꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯒꯅꯤ ꯄꯨꯟꯁꯤ ꯃꯥꯡꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯝꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯗꯤ ꯊꯝꯕ ꯄꯥꯝꯃꯤ ꯃꯗꯨꯗꯤ ꯅꯪꯒꯤ ꯅꯄꯥꯃꯛꯅꯁꯨ ꯅꯪ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯍꯟꯕ ꯄꯥꯝꯃꯤꯅꯦ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯆꯨꯆꯨꯜ ꯒꯦꯡꯗꯤ ꯍꯧꯅ ꯅꯣꯛꯄ ꯍꯧꯔꯛꯈꯤ ꯑꯩꯈꯣꯏꯅꯤꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯆꯞ ꯃꯥꯟꯅꯩ ꯍꯤ ꯑꯃꯠꯇꯗ ꯇꯣꯡꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯅꯪ ꯑꯁꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯐꯥꯍꯟꯒꯦ ꯍꯥꯏꯕ꯭ꯔꯥ ꯐꯤꯕꯝ ꯑꯅꯤꯃꯛꯁꯤꯗ ꯅꯪꯒꯤ ꯅꯃꯥ ꯅꯄꯥ ꯑꯁꯤꯗꯤ ꯁꯣꯏꯗꯅꯗꯤ ꯁꯤꯔꯅꯤ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤꯔ ꯇꯥꯔꯗꯨꯅ ꯇꯥꯖꯔꯝꯃꯤ ꯑꯗꯨꯒ ꯆꯨꯆꯨꯜ ꯒꯦꯡꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ
Sirabusu ibani seminabana phayai chalasalo haidana mahana Captain V da haraki matosuna Captain V gi mamangda chuchul geng adu sikre aduga Captain V so kari tawgadabno maha khanjanaduna masama gase tarang chatura lejaramli aisibu sirasira karigum ima ipa si ai hautagi khudong thingai oibataraga haidana mahaso mahaki nomoi do paidana mahakso makokaduna namdana leramli tanjadura South Korea gi special force ki mission adu thomdalakle aduga NIS ki nupaduna Captain V na tawriba matawdu uruba matamda mahasu yamna ngakre Captain V na mahanan mahaki nomoi do langthokina bedamda hari aduga mamangda susul geng su siduna tabai mong adu mahan ubu fangki madigiti mathangi sendana khoina ubu fangliba se seri ward adu ubu fangli aduga mafam adura menbok amasong park su lerami menbok na thonglaw gi mapanda nong suduna leibai mong adu yengjaduna mangdu leibai mong adu uruba matamda pan sangchilaktuna kadawa yaule wakal yan khandun leiba malida malaben bona tai thono khamela teda aina khalibase ekhoi lamadura so asumna nong churamgodra habisini mada serin hari nang sunang gi mung manung adu boni singapore manida adu fale jongyo go sibo hoju fawla trisupo kamai tori jano madik di serina jongyo ta phone tawi adu phone adu switch off lai hadunari kainu ne my phone sibo hoju fawu switch off lai sibo tanjadra nong su khalaki madik di somla kandana khoina Captain V gi village adu uba phone device na wall suksu ma dengi mama langa loi da uba ke mano ngal re haduna ma so yongi mayum da latna yongi na ngak pida baida mata aiso lo copy ro haduna haraki mada osuna nang wata sing ta sing na naru ko thok pa sibo pam bro mada somla kanda yongi na harak devasna nang naru ko kera koira numida du thok ke thok do ai di ka so ngamoi adu ne naru ko ke so nang do ko so numida ngase da ai yom se to do bati ya da bra nang do mada walsung harak devasna iran langchang ke ba jaga du to natra gadi ai iral se ko habe yaroi aduga maralan batara gadi mipum khudi mana kaidawi kamai tawdan di fangi habdu so khangna bedam ta ina som tawri bani kaino nangi thawaga sibo yam anga ofegi thawali da haiduna yomi haraki fare fare ai tawga haiduna oksuna mana tremor du lo tholatuna wall suki moko ga du phan ba hoga taw mata mata yomi gi machana pa du lautuna ima haiduna koki mabana kanu thweba bu tholo haiduna ko throki asum tawdana khoina mathangi senda uba phangli wasi somla kanda menbok ki nupi amaso mahaki machana pa do Sosul geng na tharakhiba mising aduna state security department haiduna makhoi bu mafam adudagi puduna chana baidamata honladun leramli menbol di aigi ja se aigi manabi sing da sinaram ge aduga jatki haidun harakpani adubu makhoina menbok ni pm sung masa adubu soro singduna kaladura hapchana baidamata tawtun leramli ai na khoiga suga sapanga moi haiduna somla kanda menbok ki masana padur harpa matamda makhoina menbok ki masana padu khupang thagi tawu matamda yongi amasung maki ma manabi sing adusu makhon makhota khulai ma paadna tholai nang na khuda khali do han thada waidana yongi hari adugo sona kana menbok ki ni piedana mahake machana padu mafam mudri chingthwei madurigi di nupa sing aduna hal devasi na khoina paidu kaino hadin hangai mada yongi hal devasna aise phi shuru bani aise civilian police battalion ge senior colonel ki ni pini madigi di sona kana walsu hal devasna ai chune pothara mani adugo mafam masigi group asigi aina leader ni na khoina akhoi khongang sina mathong wang khangdana heta babu chang aka akhoi mi ma bu heta pudu sa pasibon heta yagaro masi ai chungya yaroi akhoi malti mi amtagi matu nam sokwa matam na khoi kadogi yong hadun halei matidi mafam madu leiba na padan harak lebasna agi ming ru jon min kawi atoga ai state security department dagini matidi somla kana oksuna makhoi se state security department ni hari na kamai thosige mala somla kana yongi na harak lebasna falele alu taragadi na khoi se state security department da leiba mi oi taragadi state security department ge director oiba ma yung siop to madudai da aina nising ai haduna tambiramo aise makhoi khangna sanabne habse na khoi khangani phare khoi tamge haduna nupa sing aduna menboki ni pm so anga du pudu saki to matam matura yomi na makhoi da khami adu harak lebasi na khoi kan gumam tang hage madure ma yung suk hari basi ai naw lopani aduga ma gasi director go ibnati aduga na khoina nasagi department adu gi director phawgi mami phaw khangja bangam jate masina tale basi na khoi mafam masira state security department gi mi sa dun lakuni habsi masana tatra Myongsun nang ada lep di tokai no chila haiduna maki mama labi sing adu thajaladuna menbok ni pido mafam adre ko thorei adugo mafam adre puthorei yongi ni makha ta adun haile nakoi mafam asiragi yam thuna chakro karigum nakoi ni chata batara gadi ai mafam asida senior colonel masamak to bokongni aduga state security department gi mi sa bai damata nakoi bo aina dandi pihan ngani madigi mafam adre na passing adu khodomi singam dana makoi mafam adre gi gai thawdun chakre adugo sona kana matawdu uruba matamda menbok ni pidre lekthara pa haibdo oike mafam uduririba nupising aduna hanaribasi makoina sumna tovisa kaigino aduga osuna wairal ribasna nangi nupa dasu pyongyang dagi pawta pilakti kamai toribasana
ꯑꯗꯨꯒ ꯅꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ ꯃꯤꯁꯤꯅ ꯀꯅꯥꯅꯣ ꯃꯗꯨꯒꯤꯗꯤ ꯌꯣꯡꯉꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯤꯌꯣꯡꯁꯨꯟ ꯅꯪ ꯑꯃꯁꯨꯡ ꯅꯪꯒꯤ ꯅꯆꯥ ꯑꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯒꯅꯤ ꯍꯧꯖꯤꯛ ꯐꯤꯕꯝꯁꯤ ꯅꯥꯇꯩ ꯌꯥꯝꯅ ꯆꯥꯗꯕ ꯃꯥꯜꯂꯤ ꯃꯇꯝ ꯈꯔꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯌꯨ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯍꯦꯟꯅ ꯁꯦꯐ ꯑꯣꯏꯕ ꯖꯒꯥꯁꯤ ꯑꯝꯇ ꯂꯩꯔꯔꯣꯏ ꯅꯪ ꯑꯩꯒ ꯃꯇꯝ ꯈꯔ ꯂꯩꯁꯤ ꯃꯤꯌꯣꯡꯁꯨꯟꯁꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯌꯣꯡꯉꯤꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯄꯨꯁꯤꯜꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯦꯔꯤꯛꯀꯤ ꯃꯕꯨꯡ ꯌꯥꯝꯕꯗꯨꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯗꯨꯅ ꯃꯍꯥꯛ ꯁ꯭ꯇꯦꯌꯔꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯂꯥꯛꯂꯤ ꯑꯗꯨꯒ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯕ ꯑꯩ ꯅꯪꯕꯨ ꯀꯣꯏꯊꯤ ꯊꯤꯔꯨꯔꯦ ꯃꯗꯨꯒꯤꯗꯤ ꯃꯕꯨꯡ ꯌꯥꯝꯕꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯍꯥꯛꯇꯛꯇꯒꯤ ꯁꯥꯟꯅꯔꯝꯕ ꯂꯤꯂꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯅ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯅꯝ ꯌꯥꯝꯕꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ ꯂꯤꯂꯥ ꯂꯣꯏꯗ꯭ꯔꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯤꯗꯤ ꯃꯊꯧꯅ ꯌꯥꯝꯅ ꯐꯕ ꯅꯨꯄꯤꯅꯤꯅꯦ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯃꯍꯥꯛꯀ ꯈꯪꯅ ꯆꯥꯟꯅꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁ ꯃꯥꯒꯤ ꯕꯣꯗꯤꯒꯥꯔꯗꯀ ꯂꯩꯃꯤꯟꯅꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯩꯒ ꯆꯨꯆꯨꯜꯒꯦꯡꯒ ꯍꯧꯖꯤꯛꯇ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯦꯒꯤ ꯇ꯭ꯔꯨꯞꯀꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯕꯦꯟꯗꯤꯡ ꯃꯦꯆꯤꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯁꯤ ꯀꯃꯥꯏꯅ ꯂꯧꯊꯣꯛꯇꯣꯏꯅꯣ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯏꯟꯗꯨꯡꯗꯤ ꯌꯥꯝꯅ ꯂꯥꯏꯗꯨꯅ ꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯨꯃꯣꯡꯅ ꯃꯁꯤ ꯕꯤꯕꯔꯦꯖꯀꯤ ꯕꯦꯟꯗꯤꯡ ꯃꯦꯆꯤꯟ ꯑꯃꯅꯤ ꯅꯪꯅ ꯊꯛꯅꯤꯡꯕ ꯑꯃ ꯍꯥꯏꯌꯨ ꯑꯩ ꯄꯤꯊꯛꯀꯦ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯪꯒꯣꯝ ꯑꯁꯥꯕ ꯐꯪꯗꯣꯔꯤꯕ꯭ꯔꯣ ꯍꯣꯏꯅꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯅꯨꯡꯗ ꯁꯪꯒꯣꯝ ꯁꯥꯅꯕꯒꯤꯗꯃꯛꯇ ꯀꯦꯇꯂꯤꯒꯤ ꯂꯩꯕ ꯖꯥꯠꯂꯣ ꯀꯦꯇꯂꯤ ꯍꯥꯏꯅ ꯑꯃꯨꯛ ꯁꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯀꯅꯤ ꯀꯦꯇꯜ ꯍꯥꯏꯕꯗꯨ ꯃꯩꯇꯩꯂꯣꯟꯗꯗꯤ ꯀꯦꯇꯂꯤ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯁꯥꯖꯟꯄꯤꯌꯣꯅ ꯏꯟꯗꯨꯡꯕꯨ ꯁꯥꯟꯅꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯈꯜꯂꯤꯁꯤ ꯃꯅꯨꯡ ꯑꯁꯤꯗ ꯀꯦꯇꯂꯤꯒ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯀꯦꯇꯂꯤꯗꯨ ꯁꯥꯍꯜꯂꯒ ꯅꯉꯣꯟꯗ ꯁꯪꯒꯣꯝ ꯄꯤꯔꯛꯀꯅꯤꯒ ꯍꯥꯏꯔꯤꯔꯣ ꯈꯜꯂꯤꯔꯣ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯃꯅꯨꯡꯁꯤꯗ ꯃꯤ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕꯅꯤꯅꯦ ꯅꯪꯒꯤꯗꯃꯛꯇ ꯃꯥꯅ ꯄꯩꯁꯥ ꯍꯦꯛ ꯊꯥꯗꯔꯛꯄ ꯃꯇꯝꯗ ꯁꯪꯒꯣꯝ ꯑꯗꯨ ꯁꯥꯍꯜꯂꯗꯨꯅ ꯄꯤꯔꯛꯇꯣꯔꯤꯕꯅꯤꯅꯦ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯖꯨꯃꯣꯛꯇ ꯍꯪꯉꯛꯄ ꯃꯇꯝꯗ ꯖꯨꯃꯣꯛꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯅꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯁꯥꯖꯟꯄꯤꯌꯣꯅ ꯃꯍꯥꯛꯄꯨ ꯁꯥꯟꯅꯔꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯅꯤꯅꯦ ꯀꯦꯄꯤꯇꯦꯂꯤꯖꯝ ꯑꯁꯤ ꯀꯌꯥꯝ ꯐꯔꯛ ꯇꯥꯏ ꯍꯥꯏꯕꯁꯦ ꯁꯪꯒꯣꯝ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯄꯤꯛꯈ꯭ꯔꯕ ꯖꯒꯥ ꯑꯁꯤꯗ ꯃꯤꯕꯨ ꯅꯝꯁꯤꯟꯗꯨꯅ ꯐꯝꯍꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯗꯣ ꯅꯨꯄꯥ ꯑꯗꯨ ꯀꯌꯥꯗꯤ ꯋꯥꯖꯔꯝꯒꯅꯤ ꯌꯦꯡꯉꯨꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯤꯟꯈ꯭ꯔꯕ ꯖꯒꯥ ꯑꯁꯤꯗ ꯃꯂꯤꯒꯤ ꯖꯨꯃꯣꯟꯅ ꯄꯩꯁꯥ ꯂꯧꯊꯣꯛꯂꯗꯨꯅ ꯅꯪ ꯁꯪꯒꯣꯝ ꯊꯛꯀꯦ ꯍꯥꯏꯕ ꯇꯥꯏꯅꯦ ꯊꯛꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯏꯟꯗꯨꯅ ꯊꯛꯂꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯄꯤꯛꯄ ꯖꯒꯥ ꯑꯁꯤꯗ ꯅꯨꯄꯥꯁꯤꯅ ꯀꯌꯥꯗꯤ ꯋꯥꯅ ꯊꯕꯛ ꯁꯨꯔꯝꯒꯅꯤ ꯌꯦꯡꯉꯨꯅꯤ ꯑꯩ ꯃꯉꯣꯟꯗ ꯃꯊꯥ ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯅꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯦꯟꯗꯤꯡ ꯃꯦꯆꯤꯟ ꯑꯗꯨꯕꯨ ꯊꯤꯜꯂꯗꯨꯅ ꯅꯨꯄꯥ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯦꯞ ꯑ ꯒꯨꯗ ꯗꯦ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯁꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯍꯔꯥꯎꯗꯨꯅ ꯊꯣꯛꯂꯛꯏ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ NISꯀꯤ ꯑꯦꯖꯦꯟꯁꯤꯡ ꯑꯗꯨ ꯐꯥꯎꯕ ꯆꯪꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯥꯖꯟꯄꯤꯌꯣꯅ ꯏꯟꯗꯨꯃꯨ ꯌꯥꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯆꯦꯜꯂꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯈꯤ ꯃꯗꯨꯗꯒꯤꯗꯤ NISꯀꯤ ꯑꯦꯖꯦꯟꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯒꯤ ꯀꯥꯗꯨꯗ NISꯀꯤ ꯑꯦꯖꯦꯟꯁꯤꯡ ꯑꯗꯨ ꯆꯪꯉꯛꯏ ꯑꯗꯨꯒ ꯀꯅꯥꯅꯣ ꯅꯈꯣꯏꯕꯨ ꯍꯥꯏꯗꯨꯅ ꯁꯦꯔꯤꯅ ꯍꯪꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯀꯥꯔꯗ ꯑꯃ ꯄꯨꯊꯣꯛꯂꯗꯨꯅ ꯃꯤꯁ ꯌꯨꯟ ꯁꯦꯔꯤ ꯅꯪ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯂꯩ ꯑꯗꯨ ꯃꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯅ ꯍꯪꯉꯤ ꯃꯗꯨꯒꯤꯗꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯦꯟꯕꯣꯛ ꯑꯃꯁꯨꯡ ꯄꯥꯛꯄ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯑꯝꯇ ꯂꯦꯞꯄꯨ ꯅꯈꯣꯏꯅ ꯈꯪꯅꯤꯡꯂꯤꯕꯁꯤꯡ ꯑꯗꯨ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ NIS ꯑꯦꯖꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯈꯣꯏꯗ ꯍꯥꯟꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯦꯟꯕꯣꯛ ꯑꯃꯁꯨꯡ ꯄꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯣ ꯑꯩꯈꯣꯏ ꯇꯨꯡ ꯏꯟꯅꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯦꯔꯤꯗ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯑꯦꯖꯦꯟꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯦꯔꯤꯁꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯌꯥꯜꯂꯤꯕ ꯇ꯭ꯔꯤꯞ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯖꯟꯄꯤꯌꯣ ꯑꯃꯁꯨꯡ ꯌꯨꯝꯗꯨꯡꯒ ꯂꯣꯏꯅꯅ ꯖꯨꯃꯣꯛꯁꯨ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯖꯨꯃꯣꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯤ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤ ꯍꯥꯏꯔꯤꯕꯅꯣ ꯃꯗ ꯁꯥꯖꯟꯄꯤꯌꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯇꯥꯕꯗꯗꯤ ꯃꯈꯣꯏ ꯁꯥꯎꯠꯀꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤ ꯉꯥꯛꯇꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯑꯩꯈꯣꯏ ꯇꯥꯈꯤꯕ ꯇꯥꯔꯒꯗꯤ ꯀꯅꯥꯝꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯅ ꯈꯜꯂꯤꯕꯁꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯂꯩꯕ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯗꯨꯒ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯂꯩꯕ NIS ꯑꯁꯤꯒ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯏꯟꯗꯨꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯅꯣꯔꯠꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯦꯖꯦꯟꯁꯤꯁꯤ ꯑꯍꯥꯟꯕ ꯏꯟꯇꯔꯣꯒꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯈꯨꯖꯤꯟ ꯍꯥꯟꯅ ꯐꯩ ꯍꯥꯏ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯏꯟꯗꯨꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯆꯥꯛ ꯏꯁꯤꯡ ꯐꯥꯎꯕ ꯄꯤꯖꯗꯦ ꯍꯥꯏ ꯃꯗꯨꯒꯤꯗꯤ ꯁꯥꯖꯟꯄꯤꯌꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩ ꯁꯤꯈꯤꯕ ꯇꯥꯔꯒꯁꯨ ꯑꯩꯒꯤꯗꯃꯛꯇꯗꯤ ꯑꯋꯥꯕ ꯂꯩꯇꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤꯗꯤ ꯃꯁꯨꯝꯅꯁꯨ ꯊꯣꯛꯇꯦꯗꯣ ꯌꯣꯟꯗꯣꯡ ꯅꯪꯁꯦ ꯑꯐꯕ ꯑꯉꯥꯡꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯅꯌꯨꯝꯗ ꯆꯠꯂꯗꯨꯅ ꯅꯪ ꯅꯃꯥ ꯅꯄꯥ ꯎꯅꯤꯡꯗꯕ꯭ꯔꯥ ꯑꯗꯨꯒ ꯖꯨꯃꯣꯛ ꯅꯪꯒꯤ ꯅꯄꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯂꯨꯗꯒꯤ ꯆꯨꯖꯥꯛꯇꯒꯤ ꯀꯌꯥꯃꯔꯨꯝ ꯊꯥꯔꯛꯈꯤꯕꯅꯤ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯊꯝꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯍꯌꯦꯡ ꯆꯥꯎꯀꯥꯟꯗ ꯍꯌꯦꯡ ꯅꯃꯥ ꯅꯄꯥꯗꯨꯒꯤ ꯁꯦꯕꯥ ꯇꯧꯔꯣꯏꯗ꯭ꯔꯣ ꯅꯪꯕꯣ ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯖꯨꯃꯣꯛꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯥꯖꯟꯄꯤꯌꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯃꯄꯥꯟꯗ ꯆꯠꯂꯒꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗꯣ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯍꯜꯂꯒꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯍꯜꯂꯒꯦ ꯑꯗꯨꯒ ꯇꯟꯖꯥꯗꯨ ꯂꯧꯔꯗꯨꯅ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯆꯦꯟꯀꯣ
ꯑꯩꯈꯣꯏ ꯃꯗꯨꯅ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯖꯟꯄꯤꯌꯣꯅ ꯌꯥꯔꯣꯏ ꯑꯩ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯁꯟ ꯁꯥꯖꯟꯄꯤꯌꯣ ꯍꯥꯏꯗꯨꯅ ꯏꯟꯗꯣꯅ ꯂꯥꯎꯗꯨꯅ ꯂꯩꯖꯍꯧꯏ ꯃꯗꯨꯗꯤ ꯁꯥꯖꯟꯄꯤꯌꯣ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯑꯦꯖꯦꯟꯁꯤꯡ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯑꯦꯖꯦꯟꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯥꯖꯟꯄꯤꯌꯣꯅ ꯁ꯭ꯇꯤꯌꯔ ꯑꯃꯗ ꯈꯨꯠ ꯊꯤꯔꯗꯨꯅ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯆꯦꯜꯂꯦ ꯅꯈꯣꯏ ꯇꯥꯟꯅꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯃꯥꯅ ꯆꯦꯟꯈ꯭ꯔꯤꯕ ꯖꯒꯥ ꯑꯁꯤ ꯂꯝꯕꯤ ꯂꯩꯇꯕꯗꯥꯏꯅꯦ ꯍꯣꯏ ꯂꯩꯇꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯐꯔꯦ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯣ ꯑꯗꯨꯗꯨꯒ ꯃꯥ ꯊꯣꯛꯂꯛꯑꯀꯥꯟꯗ ꯐꯥꯔꯒ ꯄꯨꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯅ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯂꯣꯏꯅ ꯐꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯊꯣꯔꯛꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯁꯨ ꯁꯦꯠꯂꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯕꯨꯡ ꯑꯗꯨꯒ ꯃꯅꯝ ꯑꯗꯨꯒꯗꯤ ꯍꯔꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯁꯦꯔꯤꯅ ꯊꯣꯛꯂꯛꯇꯨꯅ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯖꯨꯃꯣꯅ ꯅꯪ ꯊꯣꯛꯂꯛꯂꯤꯕꯁꯤ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯁꯨ ꯅꯥꯁꯨ ꯅꯥꯔꯤꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯦꯟꯅ ꯅꯪ ꯐꯤꯕꯝ ꯑꯗꯨ ꯁꯣꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕꯅꯣ ꯃꯗꯨꯒꯤ ꯁꯦꯔꯤꯁꯨ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯩꯕꯨꯁꯨ ꯂꯣꯏꯅꯅ ꯄꯨꯕꯤꯌꯨ ꯑꯩ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯌꯥꯝꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯒꯦ ꯑꯍꯥꯟꯕꯗ ꯏꯟꯇ꯭ꯔꯣꯒ꯭ꯔꯦꯁꯟ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯦꯖꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯣꯏ ꯆꯨꯝꯃꯤ ꯑꯗꯣꯝꯒꯤ ꯏꯟꯇ꯭ꯔꯣꯒ꯭ꯔꯦꯁꯟ ꯇꯧꯕꯒꯤ ꯃꯇꯝ ꯑꯗꯨ ꯑꯩꯈꯣꯏ ꯁꯤꯜꯂꯛꯂꯒꯦ ꯗꯣꯛꯇꯔꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯣꯝ ꯑꯁꯤ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯌꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯁꯨ ꯀꯞꯆꯔꯗꯨꯅ ꯑꯩ ꯀꯩꯝꯇ ꯇꯧꯗꯦ ꯑꯩ ꯅꯥ ꯐꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯈꯣꯏꯒꯤ ꯂꯣꯏꯅꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯁꯥꯖꯟꯄꯤꯌꯣꯅ ꯁꯥꯎꯗꯨꯅ ꯆꯩꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯅꯪ ꯗꯣꯛꯇꯔꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯥꯏ ꯅꯪ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯦꯖꯦꯟꯁꯤꯡ ꯑꯗꯨꯅ ꯁꯥꯖꯟꯄꯤꯌꯣ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤ ꯑꯗꯨꯒ ꯆꯠꯂꯣ ꯐꯃꯨꯡ ꯇꯨꯝꯕꯁꯨ ꯆꯥꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯃꯤꯠꯇ ꯃꯄꯤꯔ ꯆꯦꯜꯂꯗꯨꯅ ꯆꯠꯈꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯕ ꯀꯥꯎꯒꯅꯤꯀꯣ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯅ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯃꯥꯗꯨ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯊꯦꯝꯖꯔꯝꯃꯤ ꯏꯃꯥ ꯃꯈꯣꯏ ꯑꯔꯥꯟꯕ ꯑꯝꯇ ꯇꯧꯗꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯑꯩꯒꯤ ꯍꯛꯇꯛꯇꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯌꯥꯔꯁꯤ ꯌꯥꯔꯁꯤ ꯏꯕꯦꯝꯃ ꯏꯃꯥ ꯍꯧꯖꯤꯛ ꯀꯩ ꯇꯧ ꯍꯥꯏꯔꯤꯕꯅꯣ ꯑꯩꯕꯨ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯔꯤꯁꯨ ꯀꯞꯆꯔꯗꯨꯅ ꯇꯦꯡꯊꯥꯖꯗꯨꯅ ꯂꯩꯔꯝꯂꯤ ꯁꯦꯔꯤꯁꯨ ꯇꯦꯟꯁꯟꯅ ꯍꯦꯟꯃꯜꯂꯗꯨꯅ ꯃꯍꯥꯛ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯆꯪꯉꯛꯇꯨꯅ ꯑꯃꯨꯛ ꯂꯥꯏꯀꯠꯅꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯕꯨ ꯑꯦꯖꯦꯟꯁꯤꯡ ꯑꯗꯨꯅ ꯐꯥꯗꯨꯅ NISꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯤꯅꯤ ꯕꯁ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯥꯖꯟꯄꯤꯌꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯄꯤꯔꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯄꯤꯌꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯦꯟꯕꯣꯡꯅ ꯍꯥꯏꯔꯛꯏ ꯃꯗ ꯃꯦꯟꯕꯣꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯈꯣꯏꯗꯤ ꯃꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯒꯤꯗꯃꯛꯇ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯗꯨꯅ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯗ ꯄꯤꯔꯛꯈꯤꯕ ꯁꯥꯏꯅꯥꯏꯗ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯩ ꯆꯥꯔꯒꯦ ꯑꯗꯨꯒ ꯑꯩ ꯈꯨꯗꯛꯇ ꯁꯤꯔꯗꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯦꯟꯕꯣꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯉꯥꯡꯉꯤꯗꯨꯕꯣ ꯍꯨꯒꯤ ꯃꯇꯥꯡꯗꯒ ꯍꯥꯏꯔꯛꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯩ ꯐꯥꯎꯕ ꯌꯥꯎꯗꯦ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯄ꯭ꯂꯥꯟ ꯀꯩꯝꯇ ꯂꯩꯇ꯭ꯔꯕꯣ ꯃꯗꯨꯒꯤꯗꯤ ꯖꯨꯃꯣꯟ ꯍꯥꯏꯔꯛꯏ ꯅꯪ ꯗꯤꯕꯤꯖꯟ 11ꯒꯤ ꯃꯤ ꯑꯃꯅ ꯍꯥꯏꯔꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯥ ꯃꯥꯅ ꯃꯐꯝ ꯑꯁꯤ ꯂꯩꯕ ꯌꯥꯅꯤꯅ ꯍꯥꯏꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯊꯣꯏꯅ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯤꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯗꯨꯒꯤꯗꯤ ꯁꯥꯖꯟꯄꯤꯌꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯥꯏ ꯑꯗꯨ ꯋꯥꯔ ꯇꯣꯛꯎ ꯌꯥꯔꯦ ꯅꯪꯁꯨ ꯅꯤꯡꯁꯤꯡꯗꯕ꯭ꯔꯣ ꯃꯍꯥꯛ ꯑꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯕꯅꯣꯗꯣ ꯑꯉꯥꯎ ꯑꯐꯩꯒꯤ ꯇꯥꯏꯞꯇꯅꯤ ꯃꯍꯥꯛ ꯂꯩꯔꯤꯕꯗꯣ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯄꯨꯡꯉꯥꯎ ꯉꯥꯎꯍꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦꯅꯦ ꯅꯈꯣꯏꯁꯨ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ ꯃꯉꯣꯟꯗ ꯀꯔꯤ ꯀꯔꯤ ꯇꯧꯕꯤꯔꯝꯗꯣꯏꯅꯣꯁꯦ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯉꯨ ꯑꯩꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝ ꯊꯤꯅ ꯅꯩꯕꯤꯔꯝꯗꯧ ꯃꯥꯜꯂꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛ ꯑꯁꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛꯀ ꯇꯧꯔꯝꯗꯧ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯁꯤꯗꯩꯁꯨ ꯍꯦꯟꯅ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯦꯟꯕꯣꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯑꯩꯈꯣꯏ ꯑꯁꯦ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯐꯥꯎꯕ ꯇꯧꯕ ꯌꯥꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯥꯈꯠꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯦꯖꯦꯟꯁꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯦꯁꯅꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯁꯔꯚꯤꯁ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨꯗ ꯌꯧꯔꯛꯂꯦ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤꯗꯃꯛꯇ ꯗ꯭ꯔꯦꯁ ꯇꯣꯉꯥꯟꯅ ꯂꯣꯏꯅ ꯄꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯣꯛꯁ ꯑꯗꯨ ꯄꯥꯏꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯃꯇꯨꯡ ꯏꯜꯂꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯄ ꯇꯥꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯞꯅꯗꯨꯅ ꯂꯩꯔꯦ ꯃꯈꯣꯏꯅ ꯍꯥꯟꯅ ꯁꯦꯠꯂꯝꯕ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯣꯡꯗꯣꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯆꯦꯛꯑꯞ ꯇꯧꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯥꯖꯟꯄꯤꯌꯣꯗ ꯂꯥꯏꯠ ꯗꯤꯇꯦꯛꯁꯟ ꯁꯣꯐꯋꯦꯌꯔ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯁꯤꯟ ꯑꯗꯨ ꯃꯉꯣꯟꯗ ꯄꯥꯟꯕ ꯍꯧꯔꯛꯑꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯋꯥꯍꯪ ꯄꯥꯎꯪ ꯇꯧꯕ ꯍꯧꯔꯛꯂꯦ ꯃꯗꯨꯒꯤ ꯁꯥꯖꯟꯄꯤꯌꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯃꯁꯨꯝ ꯇꯧꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯑꯩꯕꯨ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯇꯧꯒꯦꯁꯨ ꯇꯧ ꯑꯗꯨꯕꯨ ꯑꯩ ꯃꯁꯤꯒꯤ ꯄꯤꯖꯤꯁꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯅꯈꯣꯏꯗ ꯋꯥ ꯑꯝꯇ ꯍꯥꯏꯔꯣꯏ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯏ ꯃꯤꯁꯇꯔ ꯄꯤꯖꯤꯁꯨ ꯔꯤꯂꯦꯛꯁ ꯇꯧꯔꯒ ꯂꯩꯕꯤꯌꯨ ꯑꯩ ꯋꯥꯍꯪ ꯑꯝꯇ ꯍꯪꯖꯒꯦ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯄꯤꯖꯤꯁꯨꯅ ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯣꯏ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯁꯨꯝꯅꯇꯒꯤ ꯅꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯁꯦ ꯃꯥꯡꯍꯟꯕꯩ ꯋꯥꯅꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩ ꯈꯨꯗꯛꯇ ꯍꯥꯠꯄꯤꯌꯨ ꯑꯩ ꯀꯩꯝꯇ ꯀꯤꯗꯦ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯂꯥꯏꯠ ꯗꯤꯇꯦꯛꯁꯟꯒꯤ ꯃꯁꯤꯟ ꯑꯗꯨꯗ ꯂꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯩ ꯍꯥꯠꯄꯤꯒꯅꯨꯅ ꯅꯈꯣꯏꯗ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯖꯟꯄꯤꯌꯣꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯦꯖꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯤꯁꯇꯔ ꯄꯤꯖꯤꯁꯨ ꯅꯪ ꯑꯁꯤ ꯅꯔꯚꯁ ꯆꯠꯄ ꯃꯥꯜꯂꯤ ꯀꯔꯤ ꯅꯔꯚꯁ ꯆꯠꯄ ꯀꯥꯟꯗ ꯀꯔꯤ ꯅꯔꯚꯁ ꯆꯠꯇꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯅꯧꯊꯣꯔꯛꯈꯤ ꯃꯁꯤꯒꯨꯝꯕ ꯃꯆꯥ ꯃꯁꯨꯒꯤ ꯀꯤꯍꯟ ꯈꯪꯍꯟꯕ ꯇꯧꯕꯁꯤꯅ ꯑꯩꯕꯨ ꯀꯤꯍꯟꯒꯗꯕ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯂꯥꯏꯠ ꯗꯤꯇꯦꯛ ꯇꯧꯔꯤꯕ ꯃꯁꯤꯟ ꯑꯗꯨꯗꯗꯤ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯁꯤ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯦꯖꯦꯟ ꯑꯗꯨꯅ
ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯑꯩꯅ ꯈꯟꯕꯗꯗꯤ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯁꯤꯟ ꯑꯁꯤꯅ ꯑꯗꯣꯝꯅ ꯉꯥꯡꯂꯤꯕ ꯑꯣꯏꯗꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯗꯤꯇꯦꯛ ꯇꯧꯕ ꯉꯝꯃꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯖꯟꯄꯤꯌꯣꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯁꯤꯟ ꯑꯁꯤꯅ ꯈꯪꯕ ꯉꯝꯕ꯭ꯔꯅꯦ ꯃꯗꯨꯒꯤꯗꯤ ꯑꯦꯖꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯉꯁꯥꯏꯗꯤ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯏꯁꯧ ꯄꯪꯂꯪꯗ ꯂꯥꯡꯉꯤꯁꯤꯕꯨ ꯆꯥꯛ ꯂꯥꯝꯕ꯭ꯔꯣ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯋꯥꯁꯤ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤꯔꯣ ꯅꯁꯥ ꯑꯁꯤꯁꯨ ꯇꯦꯟꯁꯟ ꯂꯩꯕ ꯃꯥꯜꯂꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯖꯟꯄꯤꯌꯣꯅ ꯑꯩ ꯀꯔꯤꯝ ꯇꯧꯗꯦ ꯑꯩ ꯀꯔꯤꯝꯇ ꯂꯥꯝꯗꯦ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯂꯥꯏ ꯗꯤꯇꯦꯛ ꯇꯧꯔꯤꯕ ꯗꯤꯚꯥꯏꯁ ꯑꯗꯨꯗꯗꯤ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯁꯤ ꯑꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯇꯥꯛꯂꯤ ꯃꯗꯨꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯖꯟꯄꯤꯌꯣꯁꯨ ꯃꯈꯣꯏ ꯀꯦꯟꯇꯤꯟ ꯑꯗꯨꯗ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯏꯟꯗꯨꯡꯁꯨ ꯂꯩꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯪ ꯀꯔꯤꯝ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯥꯖꯟꯄꯤꯌꯣꯗ ꯍꯪꯉꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯏꯟꯗꯨꯡꯁꯨ ꯁꯥꯖꯟꯄꯤꯌꯣꯅ ꯅꯪ ꯀꯔꯤꯝ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯛ ꯇꯧꯏ ꯑꯗꯨꯒ ꯏꯟꯗꯨꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯐꯝ ꯑꯁꯤ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯆꯥꯅꯤꯡꯉꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯋꯥꯠꯄ ꯇꯥꯔꯒꯁꯨ ꯂꯧ ꯍꯥꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯆꯥꯕ ꯊꯛꯄ ꯂꯥꯛꯂꯤꯕ꯭ꯔꯣ ꯃꯗ ꯏꯟꯗꯨꯡꯅ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯍꯣꯏ ꯃꯣꯏꯅ ꯇꯥꯎ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯑꯔꯣꯟ ꯑꯊꯨꯞꯄꯁꯤ ꯈꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯐꯖꯅ ꯄꯤꯖꯔꯕ ꯃꯇꯨꯡꯗ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯗꯨ ꯏꯟꯗꯨꯡꯅ ꯀꯔꯤ ꯑꯔꯣꯟ ꯊꯣꯛꯄ ꯑꯣꯏꯗꯣꯏꯅꯣ ꯃꯈꯣꯏꯗꯤ ꯑꯩꯒꯤ ꯃꯔꯝꯗ ꯍꯥꯟꯅ ꯂꯣꯏꯅ ꯈꯪꯉꯤꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯈꯣꯏꯅ ꯑꯩꯒꯤ ꯍꯣꯝ ꯇꯥꯎꯟ ꯑꯗꯨꯁꯨ ꯈꯪꯉꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯇꯦꯂꯥꯏꯠ ꯃꯦꯞꯇꯒꯤ ꯏꯟꯗꯨꯡꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨ ꯄꯨꯊꯣꯔꯛꯏ ꯑꯃꯁꯨꯡ ꯏꯟꯗꯨꯡꯗ ꯌꯦꯡꯍꯜꯂꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯏꯟꯗꯨꯡꯗ ꯂꯣꯏꯅ ꯇꯥꯍꯜꯂꯝꯃꯤ ꯃꯁꯤꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗꯤ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯖꯔꯝꯕꯗꯨꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯂꯩꯔꯤꯁꯤꯅ ꯑꯖꯔꯦ ꯍꯤꯜꯁꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤ ꯂꯩꯇꯅ ꯄꯨꯡꯊꯟ ꯊꯟꯕꯅꯤ ꯑꯗꯨꯒ ꯊꯪꯅꯕꯗꯅ ꯑꯩ ꯂꯩ ꯍꯥꯏꯗꯨꯅ ꯑꯩ ꯃꯁꯤꯗ ꯅꯈꯣꯏ ꯅꯤꯌꯝꯗꯣ ꯍꯥꯏꯗꯨꯅ ꯍꯪꯄ ꯃꯇꯝꯗ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯏꯟꯗꯨꯡꯁꯨ ꯍꯔꯥꯎꯅ ꯈꯨꯝꯖꯔꯝꯃꯤ ꯑꯩꯒꯤ ꯏꯃꯥꯗꯕꯨ ꯌꯦꯡꯖꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗ ꯏꯟꯗꯨꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯈꯣꯏꯅ ꯑꯩꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯤꯔꯤꯕꯖꯥꯠꯅꯣꯅꯤ ꯃꯈꯣꯏꯁꯦ ꯑꯐꯕ ꯃꯤꯗꯤ ꯃꯥꯜꯂꯤꯗ ꯃꯥꯅ ꯁꯥꯖꯟꯄꯤꯌꯣꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯅꯪꯒꯤ ꯅꯌꯨꯝ ꯑꯗꯨꯕꯨ ꯎꯠꯂꯤꯕꯗꯨ ꯀꯩꯒꯤꯅꯣ ꯑꯗꯨꯕꯨꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯃꯩ ꯆꯤꯡꯍꯟꯕꯗꯤ ꯆꯤꯡꯍꯟꯗꯦ ꯌꯥꯝꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯊꯣꯏꯗꯣꯛꯅ ꯑꯩꯉꯣꯟꯗ ꯇꯣꯔꯆꯔ ꯇꯧꯕꯗꯤ ꯂꯩꯈꯤꯗꯦ ꯃꯗ ꯁꯥꯖꯟꯄꯤꯌꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏ ꯀꯣꯛꯇ ꯂꯤꯂꯥ ꯑꯃ ꯁꯥꯟꯅꯕ ꯃꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤ ꯃꯗꯨꯒꯤꯗꯤ ꯏꯟꯗꯨꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯀꯦꯞꯇꯦꯟꯔꯤꯗꯣ ꯃꯐꯝ ꯑꯁꯤꯗ ꯎꯗꯦ ꯃꯍꯥꯛꯇꯤ ꯀꯥꯏ ꯂꯩꯖꯥꯠꯅꯣ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯔꯨꯝ ꯑꯗꯨꯗ ꯑꯦꯖꯦꯟ ꯑꯃꯅ ꯃꯍꯥꯛꯄꯨ ꯋꯥꯍꯪ ꯄꯥꯎꯪ ꯇꯧꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥꯟꯗꯒꯤ ꯑꯦꯖꯦꯟ ꯑꯅꯤ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯃꯁꯤ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯉꯨꯕ ꯃꯇꯝꯗ ꯄꯥꯎꯈꯨꯝ ꯑꯃꯇ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇꯦ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯦꯖꯦꯟ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤ나 마기시 그래 보다 하려가 환경시 너도 그런 또 하시기니 마시기 누파 시부터 생겼다 생나 GPP게 다이터기 마사나 파네 하시부 좀브로 그리고 뭐 마시 외바다 거디 얌티나 와리세 그럼 또들이 어두고 마시기 마타나 그리고 뭐 노트 코리아나 칸기 바타라 거디 피면 마시야나 속살라까니 말아보더라 아이코니 마시기 마타나 카라 해나소 인베스티게이션 또더베 아로이 아로서 마세 투민네 레이시부 그럼 또 어디살로 그도드나 하시부 하이브디 노트 코리아다 마하기 마파드소 마팅 팜바 아마송 세리 아마송 마키 트룹기 미싱 어두소 ꯃꯇꯧ ꯀꯔꯝꯅ ꯀꯟꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯖꯥꯠꯂ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯂꯧꯕ ꯄꯥꯝꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯁꯤ ꯎꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯈꯪꯕ ꯉꯝꯃꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯅꯪꯕꯨ ꯁꯥꯏꯀꯤꯛꯂꯣ ꯁꯨꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯒꯤꯅꯤꯗ ꯁꯥꯔ ꯏꯁ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯥꯅ ꯋꯥꯔꯤꯒꯗꯤ ꯅꯨꯡꯉꯥꯏꯔꯤ ꯅꯪꯒꯤꯁꯦ ꯍꯥ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯁꯤ NISꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯄꯥꯗ ꯐꯪꯂꯛꯏ ꯑꯗꯨꯒ ꯃꯄꯥꯗꯨꯁꯨ ꯌꯥꯝꯅ ꯉꯛꯅ ꯀꯔꯤꯕ NIS ꯃꯈꯣꯏ ꯂꯣꯏꯅ ꯐꯥꯈ꯭ꯔꯕ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯥꯔ ꯑꯩꯈꯣꯏꯁꯨ ꯃꯇꯥꯡ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯦꯞꯇꯦꯟ ꯔꯤ ꯐꯥꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕꯁꯤ ꯑꯗꯨꯒ ꯀꯟꯗꯤꯁꯟ ꯑꯁꯤ ꯌꯥꯝꯅ ꯂꯨꯁꯜꯂꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯀꯟꯗꯤꯁꯟ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯤꯡꯕꯁꯨ ꯉꯝꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯥꯛꯇꯣꯔꯤ ꯃꯗꯨꯒꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯤ ꯖꯣꯡ ꯌꯣꯛꯇꯣ ꯍꯤꯡꯗꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯁꯥꯔ ꯃꯍꯥꯛ ꯍꯤꯡꯂꯤ ꯑꯗꯨꯕꯨ ꯁꯨꯁꯨꯜ ꯒꯦꯡ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯔꯤꯗꯗꯤ ꯊꯣꯏꯗꯣꯛꯄ ꯀꯔꯤꯝꯇ ꯇꯧꯗꯦ ꯃꯍꯥꯛ ꯁꯦꯐ ꯑꯣꯏꯔꯤ ꯁꯥꯔ ꯑꯩꯁꯨ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯏꯟꯐꯣꯔꯃꯦꯟꯁꯤꯡ ꯑꯗꯨꯗꯒꯤ ꯄꯥꯎ ꯈꯔ ꯐꯥꯎꯗꯣꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯁꯥꯔꯁꯨ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯂꯩꯕꯤꯌꯨ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥꯗꯨꯗꯤ ꯃꯤ ꯄꯥꯏꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯒꯨ ꯁꯤꯡꯖꯨ ꯑꯃꯁꯨꯡ ꯃꯤꯁꯦꯁ ꯆꯤꯌꯣꯟ ꯃꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯒꯨ ꯁꯤꯡꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯤꯁꯇꯔ ꯆꯤꯌꯣꯟ ꯑꯩꯒꯤꯗꯃꯛꯇ ꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯃꯔꯨꯞ ꯁꯥꯟꯅꯈꯤꯕꯒꯤ ꯃꯔꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯕ ꯃꯗꯨꯒꯤꯗꯤ ꯃꯤꯁꯇꯔ ꯆꯤꯌꯣꯟꯅ ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯕ ꯅꯪꯕꯣ ꯃꯗꯨꯒꯤꯗꯤ ꯒꯨ ꯁꯤꯡꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯕꯨ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯀꯌꯥ ꯃꯊꯥ ꯁꯥꯏ ꯍꯥꯏꯕꯁꯤ ꯈꯪꯕ꯭ꯔꯅ ꯑꯗꯨ ꯃꯈꯣꯏꯗ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯄꯤꯈꯤꯒꯦ ꯑꯗꯨꯒ ꯑꯩꯒꯤꯅ ꯂꯨꯄꯥ ꯀꯌꯥ ꯄꯤꯗ꯭ꯔꯤꯕ ꯃꯗꯨꯒꯤꯗꯤ ꯃꯤꯁꯇꯔ ꯆꯤꯌꯣꯟꯁꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯒꯨ ꯁꯤꯡꯖꯨꯒꯤ ꯃꯆꯤꯟꯗ ꯇꯦꯞ ꯅꯞꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯤꯁꯇꯔ ꯆꯤꯌꯣꯟꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯆꯩꯅꯥ ꯕꯣꯔꯗꯔꯗ ꯌꯧꯕ ꯃꯇꯝꯗ ꯈꯔ ꯊꯦꯡꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯑꯁꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯀꯩꯊꯦꯜ ꯑꯗꯨꯗ ꯑꯍꯤꯡ ꯂꯩꯔꯁꯤ
ꯃꯗꯨꯗꯤ ꯃꯈꯣꯏꯁꯨ ꯀꯥꯏ ꯊꯧꯗꯨꯅ ꯃꯐꯝꯗꯨꯗ ꯆꯠꯈꯤ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯃꯕꯨꯡ ꯑꯍꯟ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯒ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯑꯁ ꯄꯦꯜꯂꯦꯗ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯅ ꯁꯦꯡꯌꯣꯡꯅ ꯆꯤꯌꯥꯔꯃꯦꯟ ꯑꯣꯏꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯌꯨ ꯀꯌꯥꯝ ꯊꯛꯈꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯕꯣꯇꯜ 3 ꯍꯥꯡꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯌꯨꯗꯨꯁꯨ ꯃꯤꯛꯁ ꯇꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯦꯡ ꯑꯣꯚꯔꯕꯨ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯇꯧꯈꯤ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯌꯨꯝ ꯁꯦꯔꯤꯁꯤ ꯉꯧꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯜꯂꯛꯇꯨꯅ ꯁꯦꯡꯌꯣꯡ ꯑꯁꯤ ꯇꯥꯟꯊꯣꯛꯈꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯈꯟꯕꯨ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦꯗꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯀ꯭ꯂꯥꯁ ꯑꯗꯨ ꯊꯦꯡꯅꯥꯏꯅꯒ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯉꯥꯏꯈꯣꯅ ꯑꯩꯕꯨ ꯃꯁꯤ ꯂꯣꯏꯈ꯭ꯔꯕ ꯍꯥꯏꯗꯨꯅ ꯈꯟꯕ ꯇꯥꯔꯒꯁꯨ ꯂꯣꯏꯗꯕꯗꯤ ꯃꯥꯜꯂꯤꯅꯤ ꯃꯈꯥ ꯇꯥꯅ ꯀꯩꯀꯩ ꯊꯣꯛꯀꯗꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯃꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯈꯥ ꯇꯥꯕ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯅꯄꯥꯅ ꯅꯪꯕꯨ ꯀꯧꯔꯅꯤ ꯑꯗꯨꯒ ꯁꯦꯖꯨꯟ ꯅꯪ ꯑꯁꯤꯗꯤ ꯕꯦꯁꯅꯤ ꯅꯪ ꯃꯁꯛ ꯈꯪꯕ ꯃꯇꯝ ꯑꯁꯤ ꯑꯩ ꯈꯔ ꯊꯦꯡꯊꯈ꯭ꯔꯦꯅꯦ ꯃꯔꯝ ꯑꯗꯨꯅ ꯆꯤꯌꯥꯔꯃꯦꯟꯒꯤ ꯐꯝ ꯑꯁꯤ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯁꯤꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯁꯩ ꯑꯗꯨꯝ ꯁꯛꯇꯣꯔꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯔꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯐꯣꯟ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯐꯣꯟ ꯑꯗꯨ ꯏꯌꯥꯔꯄ꯭ꯂꯦꯟ ꯃꯣꯗꯇ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯝꯇ ꯌꯦꯡꯉꯨ ꯂꯩꯕꯨꯗꯤ ꯂꯩꯇꯦꯅꯦ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯈꯦꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨꯒ ꯃꯄꯥꯗꯨꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯕꯕꯥ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯤꯗ ꯊꯧꯗꯣꯛ ꯀꯌꯥꯃꯔꯨꯝ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯕ ꯖꯨꯋꯥ ꯁꯥꯟꯅꯕ ꯗ꯭ꯔꯒ ꯑꯗꯒꯤ ꯈꯠꯅ ꯆꯩꯅꯕ ꯑꯗꯨꯒ ꯁꯦꯔꯤꯒꯤ ꯀꯦꯁ ꯑꯁꯤꯗꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯇꯥꯡꯅꯤꯅꯦ ꯃꯁꯤꯗꯤ ꯄꯨꯔꯥ ꯇꯣꯉꯥꯟꯕ ꯏꯁꯨ ꯑꯃꯅꯤ ꯑꯗꯨꯒ ꯒꯨꯁꯤꯡꯖꯨꯟꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯦꯛ ꯂꯥꯛꯂꯕ ꯃꯇꯨꯡ ꯑꯗꯨꯗ ꯃꯗ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯑꯣꯏꯗꯕ ꯃꯤ ꯑꯃꯒꯤ ꯋꯥꯔꯤ ꯇꯥꯕ ꯄꯥꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯣ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯕꯕꯥ ꯁꯦꯔꯤꯒꯤ ꯕꯣꯗꯤꯒꯥꯔꯗꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯁ꯭ꯄꯥꯏꯅꯤ ꯍꯥꯏꯕꯁꯤꯗꯤ ꯕꯕꯥ ꯈꯪꯕꯤꯕ꯭ꯔꯣ ꯃꯗꯨ ꯅꯨꯄꯤꯗꯨꯗꯤ ꯄꯨꯔꯥ ꯀꯣꯛ ꯆꯥꯛꯄꯤꯅꯤꯅꯦ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯔꯤꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯖꯅ ꯈꯪꯕꯁꯨ ꯅꯠꯇ꯭ꯔꯤ ꯃꯗ ꯃꯃꯧ ꯅꯨꯄꯤ ꯍꯩꯁꯤꯡꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯕꯕꯥꯁꯦ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯥꯎꯔꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯑꯗꯣꯝꯗ ꯁꯦꯡꯗꯣꯛꯄꯁꯨ ꯁꯦꯡꯗꯣꯛꯂꯣꯏ ꯑꯗꯨꯕꯨ ꯕꯕꯥꯅ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯥꯏꯠ ꯑꯃꯠꯇꯗ ꯂꯦꯞꯇꯕꯤꯗ ꯋꯥꯁꯤ ꯈꯟꯕꯤꯔꯒꯗꯤ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯩ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯕꯕꯥ ꯁꯦꯔꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯤ ꯍꯧꯖꯤꯛꯇꯤ ꯍꯟꯅꯨꯁꯜꯂꯛꯂꯦꯗꯅ ꯑꯗꯨꯒ ꯅꯪꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯈꯜꯂꯤꯅꯦ ꯑꯗꯨꯅ ꯅꯪꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯅꯪ ꯅꯁꯥꯅ ꯈꯟꯖꯔꯣ ꯑꯩꯁꯨ ꯑꯩꯅ ꯈꯟꯖꯔꯛꯀꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯄꯥꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯈꯤ ꯃꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯈꯥꯡꯅꯕ ꯍꯣꯠꯅꯖꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯌꯥꯔꯦ ꯆꯪꯖꯈ꯭ꯔꯁꯅꯨ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯒꯨꯁꯤꯡꯖꯨꯟ ꯑꯗꯨ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯁꯥꯒꯠꯄ ꯌꯥꯅꯤꯅꯦ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯌꯥꯝꯕ ꯑꯃꯁꯨꯡ ꯃꯇꯩꯃꯗꯨꯅ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯃꯃꯧ ꯅꯨꯄꯤꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯗꯨꯒꯁꯨ ꯃꯃꯥꯒ ꯂꯣꯏꯅꯅ ꯁꯦꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯗꯨ ꯁ꯭ꯄꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯍꯥꯟꯅꯕꯨ ꯍꯟꯗꯣꯛꯇꯣꯔꯤꯕ꯭ꯔꯥꯕ ꯃꯗ ꯁꯦꯔꯤꯅ ꯍꯦꯖꯤ ꯅꯪꯗꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯣꯛꯀꯁꯤ ꯆꯤꯛꯄꯅ ꯂꯣꯏꯔꯦ ꯍꯣꯏ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯕꯨꯡ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯌꯦꯡꯉꯨꯅꯦ ꯁꯦꯔꯤ ꯑꯝꯇ ꯉꯥꯏꯈꯣ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯇꯥꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯃꯥ ꯌꯥꯝꯅ ꯈꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤꯅꯦ ꯃꯈꯣꯏꯁꯤꯕꯨ ꯃꯈꯜ ꯑꯃꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀ ꯆꯥꯕ꯭ꯔꯣ ꯑꯗꯨꯒ ꯃꯈꯣꯏꯁꯤ ꯁꯛꯇꯤꯒ ꯄꯥꯏꯕ꯭ꯔꯖꯥꯠꯂꯣ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕꯤꯗ ꯃꯗꯨꯒꯤꯗꯤ ꯃꯅꯝ ꯑꯍꯟ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯈꯣꯏꯅ ꯎꯠꯄ ꯄꯥꯝꯂꯤꯕꯁꯤ ꯃꯈꯣꯏꯗꯤ ꯃꯗꯨꯅ ꯑꯃꯁꯨꯡ ꯀꯤꯗꯅꯦꯞ ꯇꯧꯕꯁꯤ ꯄꯥꯝꯗꯦ ꯑꯗꯨꯗꯨꯒ ꯃꯁꯤꯒꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯕꯗꯅꯥꯝꯁꯤꯡ ꯑꯁꯤ ꯁ꯭ꯄꯥꯏꯗꯨꯅ ꯂꯣꯏꯅ ꯇꯥꯏꯁꯤꯟꯕ ꯄꯥꯝꯂꯤ ꯃꯈꯣꯏꯗꯤ ꯂꯩꯕꯥꯛ ꯅꯤꯡꯕ ꯀꯥꯡꯕꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗꯒꯤ ꯂꯥꯛꯄ ꯁ꯭ꯄꯥꯏ ꯑꯃꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯅꯤ ꯍꯥꯏꯗꯨꯅ ꯇꯥꯔꯤꯅꯤ ꯑꯗꯨꯒꯤ ꯃꯕꯨꯡ ꯑꯍꯟ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯈꯣꯏꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅꯗꯤ ꯈꯨꯁꯤꯡꯖꯨꯟ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯁꯁꯨ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯕꯨꯡ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩꯔꯤ ꯑꯩꯅ ꯈꯪꯂꯤꯕꯗꯤ ꯈꯨꯁꯤꯡꯖꯨꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯕ꯭ꯔꯥ ꯁꯤꯅꯤ ꯑꯗꯨꯒ ꯅꯪꯒ ꯃꯥꯒꯅ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯔꯨꯔꯤꯕ ꯃꯁꯤꯕꯨ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕ ꯍꯥꯏꯕꯗꯨꯔꯣ ꯃꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯂꯥꯏꯕꯛꯇ ꯇꯝꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯇꯥꯟ ꯆꯥꯅꯔꯨꯕ ꯍꯥꯏꯕꯗꯨꯅꯤ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯀꯔꯤꯕ ꯃꯈꯣꯏꯅ ꯈꯨꯁꯤꯡꯖꯨꯟ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤꯕ ꯃꯍꯥꯛ ꯑꯁꯤꯕꯨ ꯐꯥꯈ꯭ꯔꯖꯥꯠꯂꯣ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯈꯨꯁꯤꯡꯖꯨꯟꯕꯨ ꯄꯨꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥꯗꯨꯅ ꯃꯤꯁꯇꯔ ꯆꯣꯟ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯤꯁꯇꯔ ꯆꯣꯟꯅ ꯊꯣꯛꯂꯛꯇꯨꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯆꯪꯉꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯈꯨꯁꯤꯡꯖꯨꯟꯗꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯤꯁꯇꯔ ꯆꯤꯌꯣꯟꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯨꯜꯂꯤꯕ ꯊꯧꯔꯤꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯤꯔꯝꯃꯤ ꯊꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯄꯨꯟꯁꯤꯜꯂꯝꯃꯣ ꯑꯗꯨꯗꯨꯒ ꯅꯪꯒꯤ ꯇꯦꯞ ꯑꯁꯤꯁꯨ ꯑꯩꯉꯣꯟꯗ ꯅꯞꯁꯜꯂꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯦꯞ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯅꯞꯁꯜꯂꯝꯃꯤ ꯑꯗꯨꯒ ꯊꯧꯔꯤꯁꯦ ꯄꯨꯜꯂꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯈꯨꯁꯤꯡꯖꯨꯟꯗ ꯍꯥꯏꯔꯝꯃꯤ
ꯃꯗꯨꯒꯤꯗꯤ ꯒꯨꯁꯤꯡꯖꯨꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯛꯂꯦ ꯑꯗꯨꯒ ꯀꯩꯊꯦꯜ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯦꯛꯁꯤ ꯑꯃ ꯇꯣꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯝꯗꯧꯅ ꯇꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯐꯝ ꯑꯁꯤꯗꯗꯤ ꯇꯦꯛꯁꯤꯒꯗꯤ ꯂꯩꯇꯦꯗ ꯅꯪꯅ ꯇꯣꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯒ ꯇꯣꯡꯕ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯔꯣꯏ ꯃꯗꯨ ꯒꯨꯁꯤꯡꯖꯨꯟꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯑꯁ ꯃꯐꯝ ꯑꯁꯤꯗ ꯇꯦꯛꯁꯤꯁꯨ ꯀꯧꯕ ꯌꯥꯔꯣꯏꯌꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯉꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯑꯁꯤ ꯁꯦꯔꯤꯒꯤ ꯇꯌꯥꯏꯅ ꯊꯥꯔꯛꯄ ꯃꯤ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯒꯨꯁꯤꯡꯖꯨꯕꯨ ꯐꯥꯗꯨꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯄꯨꯔꯛꯅꯕ ꯃꯈꯣꯏꯅ ꯍꯣꯠꯅꯔꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯒꯨꯁꯤꯡꯖꯨꯁꯨ ꯃꯍꯥꯛꯄꯨ ꯊꯤꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯂꯣꯠꯆꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯁꯦꯔꯤꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯂꯣꯠꯄ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯏꯁꯩ ꯁꯛꯇꯨꯅ ꯒꯨꯁꯤꯡꯖꯨꯕꯨ ꯂꯣꯠꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯂꯝꯂꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗꯨꯅ ꯁꯛꯂꯛꯂꯤꯕ ꯏꯁꯩ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥ ꯏꯄꯥ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯁꯤꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯂꯩꯔꯣꯟꯖꯟꯕꯤꯒꯅꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯌꯨ ꯀꯅꯥꯅ ꯍꯩꯕꯤꯒꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥ ꯏꯄꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯨꯁꯤꯡꯖꯨꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯊꯔꯛꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤꯁꯨ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕ ꯑꯣꯔꯐꯥꯟ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯒꯨꯁꯤꯡꯖꯨꯁꯨ ꯃꯄꯤ ꯇꯩꯊꯣꯛꯂꯗꯨꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯈꯣꯏꯁꯦ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯒꯤꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯩꯁꯨ ꯑꯩꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤꯗꯃꯛꯇ ꯀꯞꯄꯤꯅꯕ ꯀꯅꯥꯝꯇ ꯂꯩꯕ ꯅꯠꯇꯦ ꯃꯗꯨꯒꯤꯗꯤ ꯒꯨꯁꯤꯡꯖꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯩꯁꯥꯁꯦ ꯀꯅꯥꯝꯇꯗ ꯄꯤꯊꯣꯛꯀꯅꯨ ꯑꯗꯨꯒ ꯀꯅꯥꯝꯇꯅꯁꯨ ꯅꯉꯣꯟꯗꯒꯤ ꯃꯨꯜꯍꯟꯒꯅꯨ ꯃꯗꯨ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯅꯪ ꯑꯗꯨꯒ ꯃꯁꯤ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛꯇꯅꯤ ꯅꯪꯒꯤ ꯅꯆꯤꯟ ꯅꯅꯥꯎꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯈꯣꯏꯁꯨ ꯂꯩꯖꯔꯣ ꯒꯨꯁꯤꯡꯖꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯍꯧꯔꯦ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯨꯡꯗꯨꯅ ꯂꯩꯍꯧꯏ ꯃꯗꯨꯒꯤꯗꯤ ꯒꯨꯁꯤꯡꯖꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯩꯊꯦꯜ ꯑꯗꯨꯗ ꯕꯟꯙꯥꯟ ꯊꯝꯐꯝꯒꯤ ꯗꯨꯀꯥꯟ ꯑꯗꯨꯕꯨ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯦꯔꯤꯗ ꯍꯥꯏꯈꯤꯕ ꯑꯩꯒꯨꯝꯕ ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯄꯥ ꯑꯃꯅ ꯅꯉꯣꯟꯗ ꯄꯤꯈꯤꯕ ꯔꯤꯡ ꯑꯗꯨꯗꯤ ꯀꯗꯥꯏ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩ ꯃꯗꯨ ꯕꯟꯙꯥꯟ ꯊꯝꯇꯣꯝꯃꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯈꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯀꯩꯊꯦꯜꯒꯤ ꯕꯟꯙꯥꯟ ꯊꯝꯐꯝ ꯑꯗꯨꯗꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯒꯨꯁꯤꯡꯖꯨꯁꯨ ꯕꯟꯙꯥꯟ ꯊꯝꯐꯝ ꯑꯗꯨꯗ ꯂꯥꯛꯂꯗꯨꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯁꯦꯔꯤꯅ ꯕꯟꯙꯥꯟ ꯊꯝꯐꯝ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯍꯟꯗꯣꯛꯂꯝꯃꯤ ꯗꯦꯟꯁꯨ ꯃꯍꯥꯛꯅ ꯒꯨꯁꯤꯡꯖꯨ ꯊꯝꯂꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯡꯆꯥꯏ ꯆꯈꯥꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯂꯤ ꯃꯍꯥꯛꯁꯨ ꯒꯨꯁꯤꯡꯖꯨꯗ ꯐꯣꯟ ꯇꯧꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯈꯤꯗꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯒꯨꯁꯤꯡꯖꯨꯒꯤ ꯂꯒꯦꯖ ꯕꯦꯒ ꯑꯗꯨ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯗꯤ ꯅꯠꯇꯦ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯣꯟꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯔꯛꯄꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯃꯗ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯤꯑꯣꯜꯗ NISꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯥꯔ ꯑꯩꯈꯣꯏꯅ ꯔꯤꯖꯣꯡꯆꯣꯛꯀꯤ GPS ꯑꯗꯨ ꯇ꯭ꯔꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯦꯞ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯇꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ CCTV ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯐꯨꯇꯦꯖ ꯈꯔ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯄ꯭ꯂꯦ ꯇꯧꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯗꯨꯀꯥꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯣꯡ ꯉꯥꯛꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯥꯂꯤꯁꯤꯔ ꯀꯗꯧꯔꯤꯕ ꯊꯣꯡ ꯉꯥꯏꯔꯣ ꯃꯥꯏꯁꯤꯕꯣ ꯃꯗꯨ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯚꯥꯏꯔꯦꯜ ꯆꯠꯇꯨꯅ ꯍꯟꯗꯛꯇꯤ ꯃꯩ ꯇꯥꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯇꯥꯏꯇꯜ ꯑꯁꯤꯅ ꯒꯟꯅꯝ ꯗꯤꯄꯥꯔꯠꯃꯦꯟ ꯁ꯭ꯇꯣꯔꯗ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯃꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯏꯔꯤ ꯃꯁꯤ ꯚ꯭ꯌꯨ ꯑꯁꯤ 35,200 ꯑꯣꯏꯈꯤ ꯑꯗꯨꯒ ꯀꯃꯦꯟꯅ 3,200 ꯐꯪꯈꯤ ꯃꯗꯨꯒꯤ ꯋꯥꯗꯨ ꯅꯠꯇꯦ ꯑꯇꯣꯞꯄ ꯌꯦꯡꯒꯦ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯄ꯭ꯂꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯃ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨ ꯇꯣꯡꯂꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈꯤꯕꯗꯒꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯟꯕꯒꯤ ꯃꯇꯥꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯛꯏ ꯃꯥꯏ ꯃꯁꯥꯁꯤ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯃꯥꯜꯂꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯃꯍꯥꯛꯁꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯐꯣꯔꯁꯀꯤ ꯀꯦꯞꯇꯦꯟꯅꯤ ꯃꯥꯕꯨꯅꯦ ꯇꯔꯥꯏ ꯂꯧꯒꯅꯨ ꯃꯥꯏ ꯃꯁꯥꯁꯤ ꯑꯦꯛꯇꯤꯚ ꯌꯥꯝꯅ ꯑꯣꯏꯗꯦ ꯑꯦꯛꯇꯤꯚ ꯑꯣꯏꯕꯅꯤꯅ ꯀꯩ ꯇꯧꯕꯅꯣ ꯑꯗꯨ ꯌꯦꯡꯁꯤ ꯃꯗꯨꯒꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯕꯂꯨꯟ ꯑꯃ ꯆꯤꯡꯊꯔꯗꯨꯅ ꯑꯉꯥꯡ ꯑꯃꯗ ꯄꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯥ ꯇꯧꯏꯁꯤ ꯀꯩꯅꯣ ꯃꯣꯏꯁꯤꯕꯨ ꯁꯤꯀ꯭ꯔꯦꯠ ꯃꯦꯁꯦꯖ ꯊꯥꯔꯤꯕ ꯖꯥꯠꯂꯣ ꯅꯛꯁꯤꯜꯂꯒ ꯌꯦꯡꯉꯨ ꯇꯧꯒꯗꯕ ꯕꯣꯜ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯗ ꯄꯤꯔꯝꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯔꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯄ꯭ꯂꯦ ꯇꯧ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯤ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯂꯗꯨꯅ ꯃꯥꯒꯤ ꯊꯦꯂꯥ ꯒꯥꯔꯤꯗꯨꯕꯨ ꯏꯟꯕꯤꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯁꯤ ꯃꯥꯅ ꯑꯐꯕ ꯊꯕꯛ ꯇꯧꯋꯦꯅ ꯃꯥꯕꯨ ꯑꯦꯋꯥꯔꯗ ꯄꯤꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ꯭ꯔꯣ ꯃꯁꯤꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣꯕ ꯑꯩꯕꯨ ꯃꯗꯨꯗꯒꯤꯗꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯁꯤ ꯃꯁꯤꯗ ꯍꯦꯟꯅ ꯂꯩꯇ꯭ꯔꯦ ꯃꯗꯨꯒꯤ ꯃꯊꯪꯁꯤꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯀꯦꯞꯇꯦꯟ ꯔꯤꯕꯨ ꯏꯟꯇꯔꯣꯒꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯃꯗ ꯐꯝꯍꯟꯗꯨꯅ ꯊꯝꯂꯤ
ꯃꯗꯨꯒꯤꯗꯤ ꯑꯣꯐꯤꯁꯔꯗ ꯃꯐꯝ ꯑꯗꯨ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯦꯞꯇꯦꯟ ꯔꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯅꯉꯣꯟꯗ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯐꯖꯅ ꯈꯨꯝꯃꯛꯎ ꯃꯤꯁꯇꯔ ꯔꯤ ꯖꯣꯡ ꯍ꯭ꯌꯣꯛ ꯅꯪꯅ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯀꯣꯔꯤꯌꯥꯗ ꯂꯣꯟꯅ ꯊꯨꯝꯅ ꯆꯪꯂꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯖꯨꯟ ꯁꯦꯔꯤꯕꯨ ꯊꯦꯡꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯗꯨꯅ ꯆꯠꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏ ꯂꯝꯗ ꯄꯨꯗꯨꯅ ꯆꯠꯄ ꯄꯥꯝꯃꯤ ꯃꯗꯨꯗ ꯀꯩꯒꯤ ꯃꯗꯨ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯇꯥꯔꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯏ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯄꯣꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯌꯥꯝꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯊꯦꯝꯅꯧꯗꯨꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯩꯅꯕ ꯍꯣꯠꯅꯍꯟꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦꯅꯦ ꯅꯪꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤꯒ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯗꯦ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯤꯂꯤꯇꯔꯤ ꯋꯥꯔꯜꯁꯀꯤ ꯑꯃꯁꯨ ꯌꯥꯎꯕ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯟꯈꯤꯕꯅꯤ ꯃꯗꯨ ꯑꯣꯐꯤꯁꯔꯗꯨꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨꯝꯅ ꯇꯧꯔꯤꯗꯨꯅ ꯀꯩꯒꯤ ꯃꯗꯨ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯌꯨꯟ ꯁꯦꯔꯤꯁꯤ ꯑꯩꯅ ꯊꯦꯝꯅꯧꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯑꯩ ꯃꯍꯥꯛꯄꯨ ꯊꯦꯝꯅꯕ ꯍꯣꯠꯅꯕ ꯄꯥꯝꯈꯤ ꯃꯗꯨ ꯑꯣꯐꯤꯁꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯅꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯅꯪꯅ ꯌꯨꯟ ꯁꯦꯔꯤꯁꯤ ꯃꯍꯥꯛꯄꯨ ꯐꯥꯔꯗꯨꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯄꯨꯗꯨꯅ ꯆꯠꯄ ꯄꯥꯝꯂꯤꯕꯅꯤꯅꯦ ꯃꯗꯨ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯇꯧꯔꯤꯕ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯕꯅꯤ ꯃꯁꯤꯗ ꯑꯩꯒꯤ ꯃꯤ ꯑꯃꯇ ꯆꯦꯟꯅꯗꯦ ꯃꯗꯨ ꯑꯣꯐꯤꯁꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯔꯦꯅꯦ ꯃꯤꯁꯇꯔ ꯔꯤ ꯖꯣꯡ ꯍ꯭ꯌꯣꯛ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯁꯤꯁꯦ ꯑꯁꯦꯡꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯅꯉꯣꯟꯗ ꯐꯪꯗꯣꯔꯤꯕ ꯄꯅꯤꯁꯃꯦꯟ ꯗꯟꯗꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯅꯁꯥꯅ ꯈꯪꯖꯔꯕ꯭ꯔꯥ ꯃꯗꯨ ꯀꯦꯞꯇꯦꯟ ꯔꯤꯅ ꯑꯗꯣꯝꯅꯗꯤ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯕꯅꯤನ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯗꯅ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯅꯕꯅꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯐꯤꯁꯔꯗꯨꯅ ꯍꯥꯏꯕꯗꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯇꯝꯂꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯁꯦꯔꯤꯗ ꯂꯣꯏꯅ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯦꯔꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯦꯔꯤꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯣ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ ꯃꯗꯨ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯅꯝꯗꯨꯅ ꯊꯝꯈꯤꯕ ꯅꯠꯇꯦ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯂꯩꯈꯤꯕꯅꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯥꯔꯛꯅꯕ ꯍꯣꯠꯅꯖꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯐ꯭ꯂꯥꯁꯕꯦꯛ ꯑꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯅꯪꯕꯨ ꯅꯦꯁꯅꯦꯜ ꯇꯤꯝꯒꯤ ꯃꯦꯝꯕꯔ ꯑꯣꯏꯍꯜꯂꯗꯨꯅ ꯌꯨꯔꯣꯞꯇ ꯊꯥꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯌꯨꯔꯣꯞꯇꯒꯤ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯃꯥꯡꯈ꯭ꯔꯒ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯍꯜꯂꯨ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯑꯣꯐꯤꯁꯔꯗꯨꯗ ꯂꯤꯔꯛꯈꯤ ꯃꯐꯝ ꯑꯁꯤꯗ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯪ ꯑꯩꯕꯨ ꯄꯨꯡꯀꯥꯎ ꯀꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯌꯨ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯐꯠꯇꯕ ꯃꯪꯂꯥꯟꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨ ꯍꯥꯏꯕꯗꯨꯁꯨ ꯅꯤꯡꯁꯤꯡꯉꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯏꯌꯥꯔꯄꯣꯔꯠꯇ ꯁꯦꯔꯤꯕꯨ ꯊꯤꯟꯕ ꯃꯇꯝꯗ ꯆꯨꯆꯨꯜꯒꯤ ꯃꯤꯁꯤꯡꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯀꯟꯕꯤꯔꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯅꯣꯡꯃꯩ ꯃꯔꯨ ꯆꯥꯈꯤꯕꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯁꯨ ꯂꯤꯔꯛꯈꯤ ꯃꯥꯒꯤꯗꯃꯛꯇ ꯃꯁꯤ ꯀꯩꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯤ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯈꯤꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯊꯥꯅꯕ ꯍꯣꯠꯅꯖꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯅꯣꯡꯃꯗꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯑꯩꯕꯨ ꯕꯣꯔꯗꯔ ꯂꯥꯟꯊꯣꯛꯇꯨꯅ ꯊꯥꯗꯣꯛꯄꯤꯔꯛꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯦꯔꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯅꯕꯒꯤꯗꯃꯛꯇ ꯊꯦꯝꯕ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯐꯤꯕꯝ ꯑꯗꯨꯒꯤ ꯃꯍꯥꯛꯅ ꯆꯥꯟꯁ ꯂꯧꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯅꯁꯨ ꯑꯗꯣꯝꯗ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯨꯆꯨꯜ ꯒꯦꯡ ꯑꯗꯨ ꯑꯩꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯆꯨꯆꯨꯜ ꯒꯦꯡꯅ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯥꯏꯝ ꯇꯧꯔꯝꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯦꯜꯂꯛꯈꯤꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯆꯨꯆꯨꯜ ꯒꯦꯡꯕꯨ ꯐꯥꯗꯨꯅ ꯄꯨꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯆꯨꯆꯨꯜ ꯒꯦꯡꯁꯨ ꯃꯥꯡꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯆꯨꯆꯨꯜ ꯒꯦꯡ ꯑꯁꯤꯕꯨ ꯊꯤꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯃꯠꯇꯗꯗꯤ ꯂꯩꯇꯕ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯌꯨꯝꯗ ꯆꯪꯖꯐꯝ ꯄꯤꯈꯤꯕꯅꯤ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯁꯨ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯗꯨꯅ ꯀꯞꯆꯗꯨꯅ ꯂꯩꯔꯝꯂꯤ ꯁꯦꯔꯤꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯃꯍꯥꯛꯄꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯌꯨꯝꯗ ꯊꯤꯟꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯍꯟꯗꯛꯅ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯍꯥꯛꯄꯨ ꯃꯌꯨꯝꯗ ꯊꯤꯟꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯂꯧꯒꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯄꯤꯅꯤꯡꯕ ꯗꯟꯗꯤ ꯄꯤꯖꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ